So akhoi na ngasi lai je thang ga ithing khola laikai akhoi gi Loktak Isamapal Garden na ngarang kai inaugurate tawba akhoi gi Sanare gi farm hai tare hoji hoji ki oina sigi mafam ji akhoi je ngasi je laaga si mafam ji yenge na lakpoda akhoi gi inau je sigi honariba mayam je gi mazu as a member amoina leramba hai tare ado ma ga tang sum wari sanar si mafam je kamai ran tawbono sigi lai thai ji pandam je kari no khotno do wari sana jage na khoi je ngak ma ga thengna jabane do Noigi sigi Loktak Isamapal Garden na si tawrija si kyam koire si hantak na han boidura hadak na han ban ada si je noigi sida sanari thai dana ko sigi sanari thai je kyam koire tha ni khatang di hele ado tha ni just maina mapung phar kan salai ne ko ada noi sigi sanari thai ji pandam je haitare adi noi aim je kari oiduino natra sum akhoi hobby oina tharira natra noi club ki oidura noi ado natra sam noi youth khara punjala kanda sigi sumaina ama khoi samkat chikana ga tawraga adi tawira kamaina sigi pandam je kai oiduino khoi je mi pothaba man sen je tawone ba ado khoi hana paisa khoi youth sing je youth na samkat pane ba club sigi youth sing na samkat pane noi sagi laikai gi oidura all manipur gi oidura any pamjaba na taw noi sigi oina khoi laikai ji gi oina aduga sijina to paisa jana khoi leitawni lai ro changa to oibadina paisa ka khaganaraga yang angam khaga konaraga tan tawga semkala kone semkot pane ba ko ade haidi hoji se lan matam ju oibne paisa ji wanai dana ko ado youth sing ju maroina hoji se tabak subam nombom khangdaba youth mayam am hoji se lairi ne ba ko ada noi laikai ji gi oina noi khara punjala kanda sum mafam ma kotha sing ma hana semje na tawramba adagi hoji sanare je thare do sije hoji se mi je ngarang inaugurate tawbani mi ikhang khangna daba male ba ko ado sije kai gumba mi je adi sumaina manipur da sumaina sport ama leire tourist sport ama leire adu mayam koi pham am leire hai tar ga ni mayam je dum chana phagi chance yang wange ba ko adi sam akoina mamang da yengna from tam da numilai farm da su mayam dum lakna gi bo khot ki mayam leidana ko still hai tare hoji noina sigi tawri ba sanare je ngasi hadi ngarang dagi inaugurate tawrabani na mayam se lo expose tawra ane ba ko tawpa sida mayam se lakpa je kamai tawdune everyone sida lakpa khudi makse loima dum entry je dum loimak sanghandura aduga athing ba khotpa si mayam gi damak tadi oiduine ba ko ada mayam se ani manipur de le mayam je yenge laga sno loima dum sanghala duine ba okay adu dadi noi sigi la kan da kamai tawba ya adum en sigi entry fee loba khotpa adagi di noi gi haitare ne hoi noina adum maki plan di leitriba mali ko ade lainabdi tawri ba ko semi kana ji adum entry fee khaga di adum donation noina hade am pikna haitare ne longni habi pom di tai ko asum chawa ka am ka lodung ma koi edan gumba sing ko mi da kun loba ba kun loba edalta par hetta ko angang ga sing tara loba ne gi gari gi ora parking charge hoita hajar ai macha da na tara loraga so na kun kana to purchase to bune okay haidi sam noina wana tawjariba kholiba khara dugi haitare ne ko awama noina khar pirambe wane ba ade noi sigi tawri ja sije noina ngasai sam paisa puthokna khar di tawi na haidana ko adu haidi sigi tawri sida noina atopa haitare sanai ji di khale gong loigrani dana ko atopa mu sina taba atopa ong tawge habi plan di lebra ko laiya sije akoi gi sije loiraga nda mathang dan numilai thage na tawri numilai gi ja aduga sanare ji ju tattabi da ta ko je season khoi gi thai ba maruji ga ta season nai the hai ko adum chahi chupa dum ada hojik se ani yam khangning ji si sanare ji hojik thare ba ko thari ba pot se noi je mayam jeng pha lak pa khaki oidura na traga na si ji gi noi gi sinna bham ma id purpose ama sum leiram ba ya noi wakhalon da du mayam gi yeng bane na lauraga tawdure noi kari plan ga di le si plan je si je sanare je market te su yamna phajana chatle ba demand leiba pone aduna market te thari ko ko thana ba ju yam kana che yam ma hang na hekpa di hawra ba hekpa yawra ba si dagi hekpa hawra okay adu si chako ba gi su khoi golden puja ka khoi leije du demand lo timing di oira ba ne ko yam phare adu numda kayam ngarang haise kyam yam hek kya ngasi hek mane ngasi je order scone gi order to ko ne ba adu kg 10 muti da hek kg da kya da ga di kg da hajiba ki oina di koina maman je leptri ba pura leptri okay adu su yam na dum demand le ba poti oi bani na dum ka su di mang roi ba na ja mang okay
ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯅꯥꯔꯩꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯆꯨꯔꯤꯁꯦ 1 2 3 4 5 6 7 ꯑꯁ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯆꯤꯡ ꯂꯩꯕꯥꯛꯅꯦꯕ ꯆꯤꯡ ꯂꯩꯕꯥꯛ ꯑꯣꯏꯔꯒꯁꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯂꯣꯛꯇꯥꯛꯇꯒꯤ ꯀꯣꯛꯈꯠꯂꯛꯄ ꯐꯨꯝꯗꯣ ꯑꯗꯨꯗꯨꯒꯤ ꯐꯨꯝꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯁꯤꯁꯦ ꯇꯧꯔꯒ ꯊꯥꯕꯅꯤ ꯃꯈꯥꯗꯗꯤ ꯔꯤꯜꯁ ꯅꯝꯅꯤꯡꯕ ꯅꯨꯄꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯅꯝꯕ ꯌꯥꯔꯅꯤꯀꯣ ꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯅ ꯁꯤ ꯁꯅꯥꯔꯩꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯧꯖꯤꯛꯁꯦ ꯁꯥꯠꯄ ꯂꯣꯏꯔꯕꯅꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯑꯗꯨꯅ ꯁꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯁꯤꯁꯦ ꯑꯗꯨꯝ ꯀꯪꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯛꯑꯕꯅꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯁꯤ ꯂꯣꯏꯅꯃꯛ ꯃꯄꯨꯡ ꯐꯥꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯥꯠꯀꯗꯧꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯔꯥꯏꯠ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯥꯛꯄꯒꯤꯗꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯌꯦꯡꯃꯛ ꯂꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤꯁꯤꯅ ꯈꯨꯏꯖꯟꯕ ꯍꯧꯔꯛꯑꯕꯅꯦꯕꯀꯣ ꯁ꯭ꯇꯤꯜ ꯑꯗꯣ ꯁꯤꯁꯦ ꯍꯦꯛ ꯈꯨꯏꯖꯟꯈꯤ ꯇꯥꯔꯒꯗꯤ ꯁꯅꯥꯔꯩꯒꯤ ꯐꯖꯕ ꯁꯅꯥꯔꯩ ꯑꯊꯣꯟꯕꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟꯗꯣ ꯑꯗꯨ ꯂꯣꯏ ꯃꯥꯡꯓꯜꯂꯛꯑꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯎꯃꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯎꯃꯣꯅꯤꯅ ꯁꯛꯄ ꯏꯁꯩ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯗꯣ ꯍꯧꯖꯤꯛ ꯃꯦꯔꯥꯊꯥꯅꯤꯗꯅꯀꯣ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯍꯟꯕꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯒꯤ ꯔꯤꯜꯁ ꯅꯝꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯣꯛꯇꯥꯛ ꯏꯁꯥꯃꯥꯄꯟꯒꯤ ꯁꯅꯥꯔꯩꯒꯤ ꯁꯤꯒꯤ ꯒꯥꯔꯗꯦꯟꯁꯤꯅ ꯃꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯂꯣꯀꯦꯁꯟꯁꯦ ꯌꯥꯝ ꯂꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯣꯔꯦꯟꯕꯨꯗꯤ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯑꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯌꯥꯝꯅ ꯕꯣꯔꯥ ꯆꯥꯅꯩꯗꯣ ꯑꯗꯨꯒꯤ ꯄꯔꯤꯡꯗ ꯁꯨꯝ ꯆꯪꯉꯀꯥꯟꯗ ꯊꯥꯡꯒ ꯇꯥꯔꯅꯤ ꯊꯥꯡꯒꯒꯤ ꯁꯨꯝ ꯆꯤꯡ ꯃꯄꯥꯟ ꯊꯧꯔꯛꯑꯅꯤ ꯆꯤꯡ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯐ ꯁꯥꯏꯗꯠꯇ ꯑꯗꯨꯝ ꯌꯦꯡꯈꯠꯂꯒ ꯊꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯗꯩꯗ ꯀꯩꯅꯣ ꯎꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯏꯁꯥꯃꯥꯄꯜ ꯒꯥꯔꯗꯦꯟ ꯊꯥꯔ ꯊꯝꯃꯝꯒꯅꯦꯕꯀꯣ ꯑꯗꯨꯗ ꯆꯤꯡ ꯆꯦꯞꯅꯤ ꯍꯥꯏꯇꯥꯔꯦ ꯆꯤꯡ ꯆꯦꯞꯇꯨꯗ ꯊꯧꯒꯠꯂꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯄ꯭ꯂꯥꯟꯁꯦ ꯅꯣꯠ ꯑꯣꯡꯂꯤ ꯁꯅꯥꯔꯩ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯁꯦꯝꯒꯠꯂꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯁꯅꯥꯔꯩꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯊꯣꯛꯂꯛꯄꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯑꯥꯗ ꯐꯨꯝ ꯃꯊꯛꯇꯒ ꯑꯩꯈꯣꯏꯒꯤ ꯁꯪ ꯁꯥꯔ ꯂꯩꯁꯦ ꯁꯨꯝꯕ ꯍꯠ ꯃꯆꯥ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯩꯁꯦ ꯁꯨꯝꯕꯁꯤ ꯑꯃꯨꯛ ꯂꯣꯏ ꯎꯕ ꯐꯪꯉꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯇꯣꯞ ꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯒ ꯎꯕꯗꯣ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯀꯤ ꯒꯨꯒꯜꯗꯒ ꯆꯪꯕ ꯀꯥꯟꯗ ꯔꯥꯎꯟ ꯀꯣꯏꯁꯟꯕꯗꯣ ꯑꯗꯨꯅꯦꯕ ꯁꯤꯗꯩꯗ ꯆꯞ ꯆꯥꯕ ꯑꯗꯨ ꯚ꯭ꯌꯨꯗꯨꯅꯦꯕ ꯎꯕ ꯐꯪꯉꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯣꯏ ꯂꯝꯕꯤꯁꯤꯅ ꯁꯤ ꯃꯈꯥꯁꯤꯗꯅꯦꯕ ꯇꯣ ꯑꯥꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯣꯝꯗꯩ ꯁꯨꯝ ꯆꯪꯉꯛꯄꯗꯨꯅꯦꯕꯀꯣ ꯆꯪꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯕꯤ ꯆꯤꯡ ꯃꯄꯥꯟꯁꯦ ꯁꯨꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯀꯥꯈꯠꯂꯛꯑꯅꯤ ꯁꯤ ꯀꯥꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯅꯥꯔꯩ ꯍꯧꯔꯤꯕ ꯂꯣꯛꯇꯥꯛ ꯏꯁꯥꯃꯥꯄꯜꯒꯤ ꯒꯥꯔꯗꯦꯟꯁꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯀꯣ ꯑꯩ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯁꯅꯥꯔꯩ ꯑꯃꯈꯛ ꯍꯧꯕ ꯐꯖꯔꯀꯥꯟꯗꯨꯗ ꯁꯤꯗꯩꯗ ꯄꯨꯂꯞ ꯑꯣꯏꯅ ꯍꯧꯔꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯕꯗꯤ ꯁꯅꯥꯔꯩꯁꯦ ꯂꯧꯕꯨꯛꯇꯒ ꯎꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯐꯧ ꯌꯧꯗꯕꯅꯦꯕ ꯏꯅꯦꯝ ꯅꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯑꯩ ꯆꯪꯁꯤꯟ ꯌꯦꯡꯀꯥꯟꯗ ꯑꯩꯒꯤ ꯊꯕꯥꯛ ꯃꯄꯥ ꯌꯧꯒꯦ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯣꯞ ꯆꯥꯎꯕ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯕ꯭ꯔꯤꯠ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯍꯨꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯊꯣꯔꯛꯄꯗ ꯂꯣꯛꯇꯥꯛꯀꯤ ꯌꯦꯡꯕꯩ ꯐꯖꯕꯅꯦ ꯁꯅꯥꯔꯩ ꯌꯦꯡꯉꯨꯕꯩ ꯐꯖꯕꯅꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯗꯅ ꯋꯥꯔꯤꯁꯦ ꯃꯣꯏꯔꯥꯡꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗꯤ ꯁꯩꯊꯥꯕꯩ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯀꯣ ꯑꯗꯩ ꯏꯚꯟ ꯁꯤꯗ ꯀꯧꯇꯥ ꯆꯠꯈ꯭ꯔꯅꯤ ꯀꯧꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯀꯥꯏꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯅꯨꯃꯤꯠꯁꯦ ꯑꯃꯨꯛ ꯊꯣꯛꯄꯩ ꯎꯕꯩ ꯐꯖꯕꯅꯦ ꯑꯗꯩꯗꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯅ ꯁꯨꯃꯥꯏꯅ ꯐꯝꯐꯝ ꯍꯥꯏꯇꯥꯔꯦ ꯐꯝꯐꯝꯁꯦ ꯃꯊꯪ ꯁꯥꯔꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁꯤꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯕ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯊꯪ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯂꯩꯍꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯩꯗ ꯑꯗꯩ ꯑꯍꯤꯡ ꯂꯦꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯑꯍꯤꯡ ꯂꯦꯛꯅꯤꯡꯕꯒꯤꯗꯣ ꯑꯥꯗ ꯂꯩꯔꯤꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯎꯕ ꯐꯪꯉꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯠꯂꯛꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯏꯁꯥꯃꯥꯄꯜ ꯒꯥꯔꯗꯦꯟ ꯍꯥꯏꯗꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯐꯝꯁꯤꯗ ꯁꯅꯥꯔꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛꯅ ꯊꯥꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯏꯁꯥꯃꯥꯄꯜ ꯒꯥꯔꯗꯦꯟꯗ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯅꯥꯔꯩꯒꯤ ꯐꯖꯕꯗꯣ ꯁꯅꯥꯔꯩ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯠꯄꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯄꯨꯛꯅꯤꯡ ꯍꯨꯕ ꯑꯩꯈꯣꯏ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯃꯁꯛꯇꯣ ꯍꯧꯖꯤꯛ ꯆꯤꯡ ꯃꯊꯛꯁꯤda ꯄꯥꯛꯇꯛꯅꯅ ꯊꯥꯔꯒ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯨꯕꯤꯗ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯅꯨꯡꯉꯥꯏꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝ ꯅꯝꯗꯅ ꯃꯁꯤ ꯃꯐꯝꯁꯤꯗ ꯑꯋꯥ ꯄꯣꯊꯥꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯣ